ꯑꯍꯥꯟꯕꯃꯛꯇꯗ News Live ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯁꯣꯛ 2023 ꯖꯨꯟꯒꯤ ꯇꯥꯡ 17 ꯏꯉꯥꯒꯤ 5ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ ꯉꯁꯤ ꯏꯔꯥꯏ ꯖꯨꯟꯒꯤ ꯇꯥꯔꯤꯛ 17 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯑꯣꯏꯕ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯋꯥꯕ ꯂꯥꯡꯇꯛꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯨꯑꯣꯏꯕ ꯊꯕꯛꯁꯤꯡ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯌꯨ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯕꯤꯁ ꯔꯥꯁꯤ ꯏꯔꯥꯏ ꯖꯨꯟꯒꯤ ꯇꯥꯔꯤꯛ 17 ꯕꯤꯁ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯑꯆꯤꯛꯄ ꯃꯐꯝꯗ ꯇꯨꯃꯤꯟꯅ ꯂꯩꯅꯤꯡꯕ, ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯃꯩꯁꯥ ꯂꯥꯡꯕ ꯊꯣꯛꯀꯜꯂꯤ꯫ ꯂꯟ ꯊꯨꯝꯁꯨ ꯃꯌꯦꯡ ꯇꯥꯒꯅꯤ, ꯏꯁꯥꯒꯤ ꯑꯁꯣꯏꯕꯁꯨ ꯂꯩꯒꯅꯤ, ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯅꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 17 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯑꯐ ꯐꯠꯇ ꯌꯥꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯏ, ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏ, ꯑꯗꯨꯕు ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ, ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯀꯔꯀꯠ ꯔꯥꯁꯤ ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 17 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯩꯁꯥ ꯈꯔ ꯂꯩꯒꯅꯤ, ꯊꯕꯛ ꯊꯧꯔꯝꯗ ꯑꯄꯟꯕ ꯑꯌꯦꯠꯄ ꯄꯤꯒꯅꯤ, ꯃꯤꯒꯤ ꯊꯥꯖꯕ ꯃꯥꯡꯕ, ꯏꯊꯛꯇ ꯃꯤꯅ ꯋꯥ ꯉꯥꯡꯕ ꯌꯥꯏ꯫ ꯄꯛꯅꯕ ꯃꯆꯨꯗꯤ ꯂꯨꯄꯥ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩꯅꯤ꯫ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤ ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 17 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯂꯥꯏꯕꯛ ꯐꯒꯅꯤ, ꯄꯣꯠ ꯆꯩ ꯂꯟ ꯊꯨꯝ ꯐꯪꯒꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ, ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯨꯕ ꯊꯕꯛꯇꯤ ꯏꯔꯥꯏ ꯂꯥꯏꯕ ꯑꯣꯏꯔꯣꯏ꯫ ꯋꯥꯈꯜ ꯂꯩꯅ ꯑꯈꯥꯡ ꯀꯟꯅ ꯆꯪꯁꯤꯜꯂꯨ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 17 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯄꯨꯡ 10ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯄꯨꯛꯅꯤꯡꯗ ꯑꯋꯥꯕ ꯐꯥꯎꯕ, ꯑꯁꯣꯜ ꯑꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ, ꯂꯟ ꯊꯨꯝ ꯃꯌꯦꯡ ꯇꯥꯕ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯆꯣꯔꯐꯣꯟ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 18 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ, ꯁꯦꯟ ꯃꯔꯥꯡ ꯀꯥꯏꯒꯅꯤ, ꯃꯔꯨꯞ ꯃꯄꯥꯡ, ꯅꯨꯄꯥ ꯅꯨꯄꯤ ꯆꯥꯟꯅꯒꯅꯤ, ꯀꯨꯏꯔꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩꯁꯤ ꯄꯛꯅꯩ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 18 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯄꯨꯡ 10ꯒꯤ ꯃꯇꯨꯡꯗꯒꯤ ꯗꯥꯎ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯑꯆꯧ ꯑꯁꯥꯡ ꯇꯤꯟꯅꯕ ꯐꯪꯕ, ꯀꯥꯟꯅꯕ ꯐꯪꯕ, ꯃꯤꯒꯤꯁꯨ ꯃꯇꯦꯡ ꯇꯧꯕ ꯉꯝꯕ ꯑꯣꯏꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯒꯅꯤ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 18 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯊꯛ ꯊꯣꯡꯕꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯐꯪꯏ, ꯌꯦꯛꯅꯕ ꯀꯜꯂꯤ, ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ, ꯁꯦꯟꯁꯨ ꯇꯤꯡꯕ, ꯄꯥꯡꯒꯜꯁꯨ ꯋꯥꯕ, ꯃꯤꯅꯁꯨ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 18 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗꯒꯤ ꯂꯩꯔꯝꯕ ꯗꯥꯎ ꯍꯟꯊꯈ꯭ꯔꯒꯅꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯥꯡꯖꯕꯅ ꯍꯦꯟꯕ, ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ, ꯃꯤꯒ ꯃꯨꯛꯅꯕ ꯊꯣꯛꯀꯜꯂꯤ, ꯆꯦꯛꯁꯤꯜꯂꯨ꯫ ꯄꯛꯅꯕ ꯃꯆꯨꯅ ꯎꯠ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯖꯨꯟꯒꯤ ꯇꯥꯔꯤꯛ 18 ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯑꯐꯕ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯔꯤ, ꯃꯤꯅ ꯅꯨꯡꯁꯤꯕꯤꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯒꯅꯤ, ꯁꯦꯜ ꯑꯃꯗꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯇꯤꯌꯥ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯁꯤ ꯄꯛꯅꯩ꯫ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 18 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯐꯕ ꯃꯐꯝꯗ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯦ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯅ ꯊꯕꯛ ꯄꯥꯡꯊꯣꯛꯀꯅꯤ, ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ, ꯁꯦꯟ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯁꯪꯕꯥꯅꯕ ꯃꯆꯨꯁꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯁꯤ ꯄꯛꯅꯩ꯫ ꯃꯊꯛꯇ ꯄꯤꯖꯈꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠꯕ ꯅꯠꯇ꯭ꯔꯒ ꯔꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯔꯥꯁꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯛꯅꯕ ꯃꯥꯏꯀꯩꯁꯤꯡꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ
ꯔꯥꯁꯤ 12ꯒꯤ ꯄꯥꯎ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ